PLA की ऑपरेशन लांगोन लोइसिन्खरे Yeknaba Indiagi mathakta mai paakna landa chathaduna asi-ana nanghankhre RPF Aina thingrabala laulub Revolutionary People's Front RPF PLA na sahi asigi September 18 chatharakiba Operation Langon ngahan December 10 mai paakna loisinkhre haina RPF ki Deputy Secretary Publicity Robin Kuman thadorokpa chero lamana haire loinana Operation asida Yeknaba Indiagi mathakta mai paakna landa chathaduna asi-ana nanghankhre hairakle Chero lasina hai Westia Western Southeast Asia da pokpa mapungoina Manipur da pokpa ikhoigi miyam ase RPF na Yeknaba oina laude kanagumba iraisa kharana Yeknaba Indiana thakleba kanglu phurup nungsinadana bagi namthaklan asida thururabaso nongmadi soidana wakhal taraktuna Yeknaba India bu tathirakani amasung mamitagi mapita ba makhei kaptuna langjaruba maral sing koknaba honarakigani haina aikhoina khalle adubu India de aikhoigi amata ngairaba Yeknaba ne India na su aikoi ase asuki matik tathina khali loinana Manipur gi ming amasung Manipur gi miyam ase malem asidagi muthatkhi ge haina khanbaga loinana India na Manipur hek loksun khibadagi ngasi fauba phatraba khujil thorang kaya paikhalle phatraba khujil thorang asigi manungda Manipur da khunda minari bakanglu phurup singi marakta phatraba singchep thajinba masel hatokna hanwa sing asisu amane kuki mitai naga nuksina handriba hana haliba se India ge phatraba khujil thorangi mahaine asumna Manipur da khundariba miyam ase muknaravade Manipur amade Westia gi ningtam ihau asisu maithiba piba ngamlagani hainasu India na thajai kanglu masel hana halengai talak asida Indian Army Special Forcing na aikhoigi yawoloising asisu tumna mangana ba haiduna afaba makhalgi drone MR10 MR20 Tata ALS 50 Warmed asina chingba singdagi thermobaric weapon yauna bomb kaya thadarakhe Indiana loiba saroi ngaroi kaya so makoina insinduna aikhoigi lanfamda landa hankhe adubu ngasi fauba aikhoi maithiba piba ngamdre kumja lising amaga chamapan humudra nipan da PLA hek lingkhatkhiwadagi ngasi faubada lairiba lengdraba masung senglaba panda maside aikoi bu loi chaliba India bu maithiba piba masung aikoi gi iramda masidagi tanthokiba asine matam khara kanglup ki irangna Manipur asi kangkhong sairabaso RPF ki ningtam ihodi hongba leite ningtam ba phangdriba phauba ningtam lal tawkhigane RPF ki panda masigi matungina PLA ki thodang ama waina Westia lamda masida Yeknaba India bu mayok minariba yawolop sing punna lantheng minaba masung apunbagi pangal sagat minaba haiba manaba wakhal mijeng makhada NACN KYA amasung Alpha I pullaga lalgi thawrang ama loukhatli NACN KYA gi military operation ama mai pakna pangthokpa ngamkhe loinana Alpha I gi operation Vengias mai pakna sangshankhe PLA gi su kumjali singani kun manga gi September 10 dagi December 10 fauba operation langon manifestation hangkhe PLA gi operation asida Yeknaba gi mathakta sathakiba lanpham singi manungda September 18 da kuntraga humdoi suba AR amasung November 19 da ahum suba AR gi kem da mai pakna landakhe loinana Yeknaba gi maikheida asiba asokba kaya nanganba ngamkhe adubu ngasi faubada satharagliba sanglaba PLA gi military operation singasi ikai khangdraba Yeknaba Indiana aikhoibu mayoknaba ngamdraga media singda lana pauthoknaba honare adubu miyamna tavide mawa laude India gi maithiraba propaganda haibadu oire operation asida saruk yakiba miyam gi ningtam lanmi PLA gi marup sing mai pakna mathau pangthokpa ngamkhibaga loinana asoi angam amata yaudana masa masa gi lansangda thunglare operation langol da saruk yakiba PLA gi marup sing khudingmakpu thagatpaga loinana operation asibu wakhal amade thabakta mateng pangbirakhiba lupsing amasung miyam pumnamaksu RPF gi maikaida gi thagatpa phongdorokle Angang asi Kannaba miyam gi maphamdagi Mateng Nirakli Moirang Ward number 6 dagi konjengbam Naresh amadi Salam Kalpana Devi ani gi machanupa atomba konjengbam lan maitai chahi taruk asi mahakna sahi mangaga tha ahumuk surakpada ikhang khangawdana ye thangba khongda pomkhalakpada natana chatpa ngamlaktaba amadi chaba thakpa yaraktabadagi Moirang gi CIC da pukhatlaga yenglaba matung hida khara charaga layengkhe adubu phagalakpagi mami uraktabadagi RIMS Hospital gi Pediatric Department ta chalaga Dr. Singha tanaraba matung test khara tawrubada angang asi neuroblastoma stage 4 yawre haina Dr. Singha taglakhe konjengbam langi apokpa si check suba miyoi ne aduga apokpina machine thoduna fi fanek taiduna nongmagi fanglakpa seladuna imung manung pujariba ne
Adubu konjengbam lanasi hauzik babina AOI khabai soida chemotherapy tararak zatharaba matungda Dr. Singi Pautak matungin aroi boina bone marrow transplant tawdrabadi yararoi haina takpirakle haire transplant asi tawbada sel kaya changadabana maram oiraga mama mapada chauna awaba ma mayoknare haire aduna lamdam asida leiriba puksel chauraba miyoising amade mari leinabasingna Angang asigi thawai Kannaba hotnabada angamba matengsing pangbiyu haina leibak miyamgi mafamda mama mapana pungning singsilagle mateng pangbiningba GP number 9233596730 kelis konjangbamda mateng pangbibasu yagani haire India government Ahanba priority waina Manipur da Tappa Hanjillaknaba Thabak Loukhatli President Droupadi Murmu Manipur da thokliba laibak thiba thodok asina sogalaba imung khudingmakta piba yaba mateng pigani Awaba taraba Manipur Miyamgi damak leple India government Ahanba mathau ama waina Manipur da Tappa Hanjillaknaba Akanba Thabak Loukhatli haina laibak asagi President Droupadi Murmu na phongdokhre numit ninigi khongsata ngarang nungthel pung ama khara helakpa matamda laibak asagi President Droupadi Murmu Imphal gi International Airport ta thunglabaga Rajbaban da laklaba matung Imphal gi mapal kangjai bungda nupi amasung nupa gi timna sanaba sagol kangjai polo masana yengkhe Masigi matung mahakpu taramna okpagi thauram ama Palace compound da leiba City Convention Center da pangthokhe Kangpokpi da National Highway thingbagi matangda nauna inquiry sathanaba NHRC na khangalakle matam sangna National Highway 2 gi paringge Kangpokpi da lambi thingduna lakpagi matangda inaw-nauna inquiry tawduna action laukhatpagi report sayol anigi manungda pikhalaknaba National Human Rights Commission na Kangpokpi District Magistrate amadi SP Kangpokpi da khangankre Kangpokpi District ta matam sangna National Highway 2 thingbagi Manipur miyam maruwaina tampaki miyoising khamthengna awaba mayoknabaga loinana nongmagi tangai fadana changdaba yadraba polamsing phangnadabagi awaba kaya mayoknare maram asina athingba si lehendanaba State of Manipur amasung Ministry of Home Affairs ta direction PBU haiduna mayang Imphal thana wangkhai laikai Asem Roshan apokpa Sonamani na sahi asigi kunmangada National Human Rights Commission NHRC da petition ama file tawraba matung June 13 commission na petition adu phangba ngamkhibane Asem Roshan gi complaint adu da sahi ani hena National Highway 2 maruwaina Kangpokpi district ta thingbadagi tampaki miyoising senthum gi khamthengna awaba mayoknabaga loinana nongmagi sangdaba yadraba polamsing matik sana phangba ngamdre police amasung district administrative mathau ningthina tawdre masigi khudam ama hairabadi kumjali singani kunmari gi March 3 da lambi asida Dr. Yengkhom Mohen amasung mahaki kangbu ama escort ka loinana official duty satpada athingba pirakpana maram oiduna chatpa ngamkhide hainasu commission gi pungning singselle